India amadi US laibak anigi ministerial ahum suba dialogue ngasi New Delhi da pangthoklagani. US Secretary of State Mike Pompeo amadi Secretary of Defense Mark T. Esper ani nimit ninigi khongsatta India da laktuna wari sanagadauri. India ge oina Defense Minister Rajnath Singh amadi External Affairs Minister Dr. S. Jaishankar na India ge delegation luchingadauri. November tang ani fawa pangthokadauriba Vigilance Awareness Week listing ani kun ngasidagi hauna laibak sinba thumna pangthoknari. Handak chahigi oina Satrak Bharat Samarida Bharat haiba thim da pangthokadauri. Vigilance Awareness Week asi sahi khudingi Sardar Vallabhbhai Patel gi mapok numit kamari lainana chayol amachupna pangthoktuna lakli. CBI nasu numit humni gi oina Vigilance and Anti-Corruption gi matangda National Conference pangthokadauri. Tamenglong District ki Charamaram Khuldagi Miyoi ama Baraktorial da Iraq nabadagi thiba khangkhidre. Thiba khangdana leiriba miyoi adudi Isak Ardi Panmai apokpa leikhidraba Hobamdyang Tausam Subdivision gi Chamaram Khuldagini. Haujikna Tamenglong Ward number 2 gi Guigailong da leiba miyoi ni mahak wagi pongtong duna Baraktorial da mahaki loine biga lanbada laibak thiba thodok adu thokibani. Malam gi oina COVID-19 positive oiba missing crore mari lakh kuntra mari lising marfu humdoga chamapan hundra humdoi sukre laina sina maram oiduna lekhidaba missing na lakh taramathoi lising yankhai mapan ga chahum marfutara taret sukre India gi oina hauzik phawbada positive oiba miyoi lakh humdra mapan lising ni phutaruka chamri kumapan sukre amadi laikan na bangamdana COVID-19 na maram oiduna lekhidabana miyoi lakh ama lising taramapan ga chamnga sukna ani sukre